ngasi numida wairam phong kiba tongan ba manipuri se phong singdigi amasum thokiba thaudo wathok singdigi maru oibe I pausing khonga saraga manipur top channel gi maikei digi mayamna thamjagi ahanbada CSO gi lusingba singna governor da memorandum pisinkhre aseng bangang lubagi athuan abonmai hatok lambasi yamna lebak thibani Dilip Kumar Laiba ani laigadaba hill area committee na puthurakpa ADC bill 2021 ayaba PB danaba IPSA Akomlup Pandam IPA CLK Kanglamai Kil Amadi KSA na pulaga semba Collective of Civil Society Organization gi lusing basingna Governor da memorandum pisingkhre memorandum pisilaba matungda lup taret ki mohut sinduna Pandam gi President Yumnamsa Dilip Kumar na paumisingda phongdorakhibada Manipur kaibiyaba bill asiga mari lainaba wapham amatang lakpada soidana amang atong nainaba tanja lawgani haibigi thajaba pirakle lup tare na bill asigi mayokta hekta lepanate taseng na singi sokha thorangi oina puthorakwa bill oirabadi bill asi sawgatlamgadabani singtam khaidok naraga tungana laingak thamnaba honaragliba sidi yaba ngamloi haiki Dilip Kumar na makha taraduna hai asigumba aseng bangangbigi jirangrong odigi advisor oiramba Athuan abonmai state ki function tawriba mapham amadagi phaduna pukhraga hatok lambasi yamna lebak thibani sohaiki amaromdana Jirangrong Baudigi Athon abonmai misigi matangda sarkarna paukhum pigadabani Mega Sandra Jirangrong Baudigi advisor Athon abonmai misigi matangda sarkarna miyamna paukhum pigadabani haina Manipur Pradesh Congress Committee ki working president Mega Sandra na phongdokre ngasi BT rota leba Manipur Congress bawna pangthokiba pawgi mifum amada ngarang Tamenglongda Manipur lenga ki makhada project kya sangaba madi orek uim tambagi thoram saruk yaba lakiba Athon abonmai misigi matangda Mega Sandrena Tamenglonggi lower ground pangthokiba thoram maduda yamna lebak thiba thaudo amada Manipurda amukta thoktriba chief minister amadi cabinet minister yawba sarkar gi program amada Athon abonmai koba hanagi Jirangrong body gi president oiramba matam punamakta Manipur gi amata oibigi wangang duna leijaba leader amabu ngarang public ground adudagi sakhangdaba miyoi singna security gi personnel singna khurak hangdana leiba mafam adudagi phaduna pukhraga kilometer 30 rom lapna leiba mafam amada hatolaga thamlamba haibisi laibak thibani chief minister yawba thoram pangthokpa matamda Manipur police Assam rifles CID amadi tuan security forcing labor mafam amadigi miyu amabu fadana puraga hatok hanba haibisi security gi asoiba leibanani ma khwa khreba ngarang ayu pung taraga mathui makhairom taba matamna mayumna phone gi khuthangda pau pirakpadagi ma ki masana pa arai abonmai na Lamphel police station khudakta report toki karigi damakta security na ma ki thawai kananaba khona kidabano Manipur si santi laire haina laingakna Thoram pangthokpa khudingda lauri Athon abonmai bu ground adudagi phaba matamda ASP SDPO amadi OC singi mamangda muknaraga pharaga pukhibani mak phaba lakpa matamda gypsy amadagi miye ahum kumtharaglaga muknaba adusu miyam amadi security personnel singna uribani magna manung matam sadana laiki da basida Manipur Pradesh Congress Committee na condemn tawbaga loinana nungaitaba phawi miyoibigi satnabigi wangbada tamthiba mongna miyoy mabu hatokpa haibisi yaningde athuba matamda laingakna misi asigi matangda thigatuna asengba langla langjin puthokadabani haiki ngasi pangthokiba pawgi mifam atuda hanagi ex MLA I Hemochandra spokesperson Haresor Goswami amadi secretary Tilotama su saru yaki haina pauchi asina makhatana phongdorakli amaromdana Athon abonmai hat khibasi laingakna thoksadabadagini haina CPI na su phongdorakli ngarang chief minister yawba Tamenglonggi function amadagi faduna pukhiba Jirangrong body gi president Athon abonmai bu panglap laptana hat khiba haibasi Manipur State Council Communist Party of India na condemn tawi tasengna hairabadi asawa function tawnaba masing yamlaba military paramilitary amadi Manipur police na singba security na masing khangdana lakliba mafamdagi masak naiba misa amabu phaduna puhan khiba haibisi Manipur lenga asigi home department asida asoiba kharadi lairi habini Manipur State Council Communist Party of India gi M Joy Kumar
luwang khuyek piduna thadorokpa sirol amada karigumba press ta yauribasina asengba oirabadi khulai paiba lup asi India government ka wari sanariba lup amane lup oirabadi karigidamak lengang na tumina yengduna laidibano miyoibagi punsi asi lasing mapon amagi hekta pangkak oihalibasi lengaki thabak thauramna taklabani amasum serol asida lup asina Manipur gi mamal yamlaba misak kayabo pikhamna hankhre madugi wan thok karino India lengaka pistok sa tharibagi wan thokna karino maramaduna state asida law and order ki phibam asi karamba phibam da leidibagi haibadu lengakna sengdokpham thoi hainasu serol asina makhatana su phungdorakli atop pawmanamo electoral roll gi final publication mathang saigi January 5 da puthoklagani mamang saigi angan masarukta pangthok doriba taragani thoirak suba Manipur Legislative Assembly gi mikhala sigidama special summary revision gi publication English ngani ga kungani thogi January ama fawbada loisilaga January 5 da laukthokna ba Election Commission of India na khangalakle haina chief electoral officer Rajesh Agarwal na phongdokre ngasi lamphel pata leba chief electoral officer gi conference hall da pangthokiba pawmi sing unaba amada magna hai English ngani ga marigi January ama amadi masigi mamangda pop India gi citizen khudimak mikhala sida bot thadaba yahananaba hapto hapsin taunanaba gi matam se English ngani ga kunga mathoi gi November ama fawba yankhre electoral roll da yawkhrabaduga semdok semjin tawningba Lauthokningba voter sing booth level officer BLO gi khuthangda September 8 gi October 13 madai fawbgi manungda tawbu yagani loinana claim tawningba madi asui angam yawbu sing adusu November 13 fawbgi manungda loisinbaga loinana mapung fawe electoral roll English ngani ga kungani thoigi January 5 da fongnaba leble hainasu fongdokhi election asida free and fair oina pangthokpa ngamnanaba ECI na honabaga loinana different able person amadi transgender singi oiba tonganba facility sing phangananabasu hotnari haina paw sinasu phongdorakli makhasa tharakpoina ngasi Manipur gi COVID-19 update mayam na thamjage haukiba pung kunga mari asida apun boina miyoi lising ahum ga samri ga kunga nipan covid test tawkhre hari aduga miyoi samaga maudraga marina COVID-19 positive oiba thengnarakre aduga miyoi ani amana COVID-19 positive oiba laikhidre haina report tawri aduga ngasi goeba positivity rate si 5.7% laidi haina supale ngasi COVID-19 positive oirakraba miyoi samaga maudraga mari asi Bisnupur digi taraga mathoi Sandel digi taruk Chusampur digi mapan Imphal East digi kuntraga mathoi Imphal West digi samaga mapan Kaksing digi manga Kangpokpi digi ama None digi ama Senapati digi ama Thawbal digi tarer ukhul digi taraga humdoi punamiyoi samaga maudraga mari ni haina su report tawri aduga hairiba district sing asidagi ngasi COVID-19 positive oiba thengnakhidaba district sing di Zeribam Kamjong Pherzol Tamenglong Tengnopal hairiba district sing si ngasi COVID-19 positive oibagi report fangkhide aduga ngasi miyoi ani COVID-19 laikhidraba sing si Bisnupur dagi ama amasum Imphal West dagi amani haina su report tawri makhasa tharakpoina topa paw khrana khoirambal kaithel sengdori Manipur lengana khoirambal kaithel ahum amadi temporary kaithel sing hangdokna ba khanganba leirabanina khoirambal nupi kaithel sinpham amadi sakta kanba lufna kaithel sing singdokadori basida mari leinaba singne saruk yabina ba hairakli kaithel sing asi COVID-19 second wave na maram oiraga sayesi gi April 18 da wapham phamba yararoi haina lengangna thingjinkhibani adubo kaithel sing asi amu hangdokpa yarabanina thas ki 15 gi ayuk pung 3 tabada lam tu singbagi thauram ama pangthokjagani aduga thasigi 13 ningthokaba numitigi kaithel phamba hogani hairi kaithel sing asida posai sangbagi thabak toriba miyoi sing IMC amadi kaithel ima ibel singna lam tu sengbasida saruk yabina basu lup asigi secretary Thinguzam Rani na khuyek piba serol asina khangalakli atopa pawamana principal in charge college sangba thingle sintakpagi niyam khangdana huralanada sintakpagi maikhum uptuna matam kuina mahairoi khunaibu minamduna lakhiba Naurem Birhari college ki principal in charge Shitaljit ki mathakta thigat piduna asengba ma khangdriba fawbadi college sangba thingjele union gi wapham asi thawoi dabida
कॉलेज संगलबदी मधुर थोलप आफपतगी दायित्व मसाना पूजगदबनी हाइना कॉलेज असिगी स्टूडेंट यूनियन सेरोल अमदा फोंदोरकली प्रिंसिपल असिगी मतांगदा सिंताकपसिंगी मरक्ता सयेनब लैरिबसि लैंगाकना येंगदुना लैबगी मुहूर्त अथुबदा लोइसिंदुना माइरोइसिंग नेताना महितम फंगलो सिंताकपगी मैखुम उपा एन सितलजितना लाना पाव तमसिनबदगी फजिंदुना थमलिबा कॉलेज असिगी सिंताकप अनि अमदी डेमोक्रेटिक स्टूडेंट अलायंस ऑफ मणिपुर देशाम की थौमी मंगाबुसु कंडीशन अमत यावदुना थादोकदबनि हाइदि हिरमसिग मरी लैनना ngasisu कॉलेज की ममांगदा माइरोइ सिंगना खोंजंग संगसिनखि मखा तानसु संगसिनखिगनि हाइनसु पाउसना फुंदोरक्ले मखा सथरकोइना तोप पावमना थंगमैबन केंद्र की एमएलए की लोकल एरिया डेवलपमेंट फंड करोड़ अनि कदाइदा थमख्रबगे जोतिन बीजेपी मणिपुर प्रदेश की स्टेट एग्जीक्यूटिव मेंबर जोतिन वाइखोम नाहाइख्रे इलेक्शन टाइम अहुमलक पांगथोकपदा पार्टी अहुमलक सोंग सोंगदुना बोट लेप एमएलए थंगमैबन एमएलए असि नतना अतै लैरमलोय वाफम सिंग असि थंगमैबन हिजम लैकाइदा लैबा जोतिन वाइखोम की युमदा सेवा और समर्पण अभियान अमदी वार्ड नंबर 117 की बूथ कमिटी की मेंबर सिंगदा सेंग अमसुम बेग येनथोकपा थौरमदा महांगना फोंदोखिबनि मांगना मखा तारादुना तकादो अमदी जोय किशन मसाना माग बीजेपी दा यावरगनी हाइदुना वरेप लौरगा बीजेपी दा यहोलक्त्रगा हौजिकता तकादोना लौबा वरेप ता लौगनी हाइबसी यामना मसिनथिबो वफमने मांगना एमएलए ओइबदिगी थंगमैबन केंद्र असि करम अहोंबा पुरखरबगे मांगना अहोंबा पुरखपा हाइबा ताराबदी सेंगी एजेंट ओइरंबसिंग मागी वर्कर पिथोकपा असि नतना करी अहोंबा पुरखरबगे अमसुम एमएलए लोकल एरिया डेवलपमेंट फंड की करोड़ अनि कदाइदा थमख्रे मियामना थंगमैबन की अहोंबा अमा पुरखनबा मियामना नुंगसिबिदुना मतेंग पांगबियु मियामगी मतेंग यावदुना माइ पाकपा ngamloi हाइनसु फोंदोखि लोसिलकपोइन स्टेट सि वांगब्रा थोकपा अतोपा पाव खराना तालिबान सिंगबु यानिंगदबा फोंदोक्तुना प्रोटेस्ट तौख्रे अफगानिस्तान दा हंदक तालिबान सिंगना खुदुम चंदुना पाइसिनखिबा अदुगी मतुंगदा हौजिक फाव सरकार सेमनबा वसक लोबु ngamdre अमरमदा लेबा अदुगी नुपीसिंगना तालिबान लेबा अदुगी नुपीसिंगबु इकाई खुमनना सकदबनी हाइना अकनबा मवंगदा प्रोटेस्ट तौदुना काबुल अमदी कंदाहरन सिंगबदा रैली चखरे रैली चखिबसिंगबु तालिबान की फाइटर सिंगना फु सैदुना हिंसा की थबक क्या सथखिबना मरम ओइरगा असो अपन साउना यावरे अमरमदा पृथ्वी की लेबा क्या तालिबान लेबा अदुगी मियाम की ओइबा सरकार सेमनबा प्रेशर पीखरे हाइरि हेनसु फोंदोरक्ले अतोपा पावमना जम्मू काश्मीर खुद थोनबदा मिलिटेंट अमा सिरे खुलाई फंगले जम्मू काश्मीर की पुलवामा डिस्ट्रिक्ट सिक्योरिटी फोर्स का खुद थोनबदा टेररिस्ट अमा सिरे मंगोंदगी पोखाय बियाबा मसा यावनो खुसु खुलाई क्या सु फंगले मा असि ममिंग मथा चपसाना खंगद्रबसु पाकिस्तान बेस लश्कर ई तोयबगी टेररिस्ट ओइरमगनी हाइनसु फोंदोरक्ली अतोपा पावमना जिरांगरोंगी लुसिंगबा आथोन अबोनमाई मिहात यानिंगदबा फोंदोकनरक्ली एनआईए दा सिन्ननबसु हाइरि जिरांगरों बौदीगी हानगी प्रेसिडेंट आथोन अबोनमाई ngarang मसक खंगदबा खुलाई पाइबसिंगना तमेंगलोंदगी किडनैप तौरगा पुख्रबा मतुंगदा हातोकलगा होंदोकलंबगी थावोंग माइकई क्यादगी पेंदबा मसु नुंगाइतबा फोंदोकनरक्ली आथोन अबोनमाई लैखिदबसी जिरांगरों कम्युनिटी खक्तगी नतना स्टेट सिदा लैमिनरिबा पुनमके असोबो मांगजबने लैखिद्रबा आथोन अबोनमाई मियामबु असुंबा लमीदे सतनबा लमजिंगबा अमा ओइबता नतना लमयानबा अमा सुनी हाइना सिंथारि मरक्सिदा जिरांगरोंगी लुसिंगबा सिबु तमथिना हातोकलगा होंदोकलंबगी थावोंग अदुगी लंगला लंजिन खांदोकनबा एनआईए दा सिन्नबा जिरांगरों खुंदाबा मफमसिंगदा एनएसएन आईएम की कैम्प लौथोखिनबा अमसुम मिहात फाद्रिबा फावबदुगा असुंबा वयल फंगद्रिबा फावबा असिबा हक्सांग मथौ मंगम पांथोक्तबा अवाबा नहौरबा इमुंगदा कंपेंसेशन पीबा जिरांगरों ताबा आसाम मणिपुर अदुगा नागालैंड मरा लेबसिंग बुक तौद्रिबा फावबा अथिंगबा थंबा यावना वकत मिफम फंबा पीएम दा ऑनलाइन पिटीशन मेमोरेंडम पीदुना मिहातपदा सेनबा पुनमक फानबा हाइजबा मणिपुर स्टेट ह्यूमन राइट कमीशन दा तक्सिनबना सिंगबा थबक लौखटनबा हाइरि आथोन अबोनमाई ngarang sakhangnabisingna तमेंगलोंदगी किडनैप तौख्रगा तमै पुलिस स्टेशन के मनुंग चनबा पालोंग खुल मनाक्तगी सीना फंखिबने माक मसा तमै लमलाब खुलदगिने हौजिंगना इम्फाल की लंगोल तरुंगदा लेबने हाइरि महाक
ngarang Tamenglong District Headquarter da Chief Minister yawbo thoram yawbo satkibani maku sakhangdaba khulai paibisingna kidnap tawkre haibigi pau phangbaga maki masanopa arai abonmaina Lambel Police da report tawduna tekta kaidana kanmina bai sakhi Joint Tribal Council nasu lusing basibu miyoibigi minungsi yenglaga tekta kaidana thadokpirangna ba khudakta appeal tawkhibani Jirang rongi lusing ba asibu hatoklaga hondoklam siga mari lainana kanaguma lup amatana claim tawrakpa leitri Thaudo asiga mari lainana police na case ama lokhatuna thijinba hokre hairiensu paus na makhatana phongdorali duga hojikuina di myam paus matang sa lusinjarage pathoksa gi brasoi gi balan ki biyawr simyam na ngakpigani matamatam gi maruebi paus sing myam da leptana update pijarake haina channel sigi mekedi gi sumyam na thamjari and thank you